Bejing tabir bukhai punokpu Image TV na taramna okshabagaloina Brajesh Kumar na khurumjari ngasigi marowe pauda Manipur Olympian Park Chief Minister Ed Biren na miyamna khusinakre Maitai bu Scheduled Tribe list chalhalu haibagi demand ngasisu sangsinkre Anirak suba CWAF Festival ngasi udokre loinana 6 IFA Trophy ge ngasi sanakiba mesingda DMFC Maipakre aduga Irengban FC amasung MYDA na draw chatkre mapungwe pau lobirasi lamdam sigi Olympian taramapan bu ikai khumnabo utpo oina Imphal West ki Sangaithelda semgat sagat kiba Manipur Olympian Park ngasi Chief Minister Ed Biren na Manipur gi miyam da khusinakre Manipur Olympian Park asi chatliba tha sigi hokiba tang taruk ta Union Home Minister Amit Shah na sangarambani aduga park asi Infra Private Limited na Manipur Police Housing Corporation Limited ki makada sagat khibani ngasigi miyam da khusinabagi thoram aduda Cabinet Minister Singh Govindas Konthojam namsak ki gen L Susildro Maitai H Dingo TH Basant Kumar Khasim Basum Chairperson Singh MLA Singh Government Official Singh Olympian amadi makhoi imung manunggi miyo sing shu saruk yakhi Chief Minister Ed Biren na ngasigi thoromda Olympian taramapan asina makhoi career shamlakpada makhoi local club sing na lawrakpa thudang singbu singtha baga loinana Olympian sing asi living legend ni haikip masida natana drug tagi free oiba masamo phaba society amasem nanabgi damak Chief Minister Ed Biren na miyamda appeal su tawki foreign company na sabadong uba mayamdi at mayam se feel to birongani ai ma khongum tong ga sangning de na han ba yeng bla phakan do he ai MLA mayam sai ne noi khongum pan than mo ko mot kane sigi sense of ownership sense of belongingness akoi yes and every public to leira kanda akoi neat and clean thambang ngani ado ngasi sports ki authority association mayam gi lakpiri mayam punama mayam na sacrifice orga laikai gi club tagi horkanda association tagi horkanda dedication amang loina na hona bidragadi ngasi gi national mayam puthoiba international puthoiba Olympian mayam puthoiba si oiroi the grassroots ki ownership tina koini association ki leadership mayam punama ikai kumna buchadi Manipur gi cultural organization sing gi apex body ama oriba Cultural Workers and Activists Forum Manipur gi manga suwa mapok numit palanga mari leinana Imphal Kaksing Tamenglong amadi ukhul gi oiba numit nini supna chathagadaba ani suwa CWAF Festival 2023 ngasi Kaksing Phoksupat Laikai Laiba Library and Information Center Kaksing gi auditorium da pangthokre hodopagi thoram aduda Kaksing SC gi MLA Mayang Lambam Rameswar na athoiba mitung Cultural Workers and Activists Forum Manipur gi President Buddha Singh Tham na thoram mapu loinana Sahitya Academy Awardee Khatri Bir na akhanaba mitung oina saruk yakhi thoram aduda Manipur gi tongan ba pafam dagi lakpa artist sing na Kaksing harauba kabui dance khamba thoibi gi jagoi amasung Krishna Vandana amadi Kunjalata dance na singba makhal makha kaya gi cultural performance sing miyam da khudol tamki thoram aduda athoiba mitungi warol piraduna MLA Mayang Lambam Rameswar na hai aikhoi asi aikhoi gi nat chatnalon ningthina leijarak laba kanglup amani adu matam gi yawl matung inna awang leibak sing western country dagi changchilakpa culture sing na aikhoi gi ipa ipogi matam dagi leijarak laba nat chatnalon culture asida achouba ahum ama piriba asidagi kanja haunanaba hotnabagi tangai phadaba leire phongdokhi Hojikani modern times everything is commercialized. What could you commercialize or aganda? Koi yam belu yaurba koi chanda loncha koi mama ngai pai puna chanda ramba fajar ba cultural tradition maya mama Hojikani
Western culture na influence or badagi koi mang khiwa mayam amusu yaw do nate masi hogalai ba youth amadi society ki pillar oigiri ba tungi yumi oigira ba nahasing da lai ba halla mansing na khut paira ga takpi daga masi ki potsing na si kaw denar ba koi na yana masi section ba ma dakar tai na thamjage Ngasigi torum aduda Kakching SG MLA Bayang Langbam Ramesorna athaiba mitung Cultural Workers and Activists Forum Manipur ke President Buddha Singh Thamna thorum mapu amasung Sahitya Academy Award Khati Brina akhanaba mitung sing oina saruk yaki thorum asigi manga suba mapok numit thorum October 5 2022 dagi hauduna ani suba CWAF Fest 2022-2023 asi haudoktuna Imphal da akhanaba oina pangthoklaba tungda Kakchingda ngasidagi haudoksabani mathangda Tamelong amadi Ukhuldasu pangthok sagani phongdokhi mathang thagi anidagi phamba haugadarba Manipur Legislative Assembly gi ningthammi phamda Maitaibu Scheduled Tribe list channanaba khanabiduna pass tawraga tungda center da recommendation thabiu haina Scheduled Tribe Demand Committee Manipur STD CM na Manipur ki Chief Minister N Biren ki puning chingchilakli STD CM na Maitaibu ST list channana ba changchilakpa khongjang ki saruk ama oina ngasisu Imphal East ki kongba kaithel da human chain sembada natana khongchat ama chatuna changchin khiba khongjangda STD CM gi mihut chograkpam sumati na hai Maitai na Scheduled Tribe list chanbada phurup amatada akaiba pigadaba leite amadi khongjang asida ayatpa pibiganu Maitai na Scheduled Tribe list chanba haibasi constitution nasu yaba piribani adubu chahi tara hena demand asi phangnanaba STD CM na makhal kayagi khongjang changchilakpa asida Laingak na karisu khangsin nadana laisinba haibasi Maitai gi oinadi yamna laibak thibani phongdokhi Amaromda India government da hokiwa sahi kayadagi Maitaibu Scheduled Tribe list chalhalu haina Pishin kiba memorandum adu ngasi fawba thabakto onthorok tabadagi chahi kaya changchilakhiba khongjangi saruk ama oina ngasi nithokkhong kaithel mamangda miyamna human sen semduna kholaw kaya su lawkhre Scheduled Tribe Demand Committee Manipur na sinduna changchin khiba khongjang aduga mari leinana United Women Development Organization Bishnupur gi General Secretary ju ODB loinana STDCM Bishnupur gi kokan banner oina Thopuri bi RK Ongbi Tombishna hai isagi phangpham thokpa hak adu pibiu haiduna sahi tara hena tanduna lakliba asi fawba state government amadi India government na tasin usinadana laisiliba asi pende STDCM na MLA Mr. Singh yumda amadi quarter fawba changduna unaraga memorandum pisinkre MLA Mr. Singh unaba aduda makhoina chindadi taliba demand asi matik sai phangnanaba hotnagani hairabasu thabak oina pangtholak tabadage khongjang asi makha satharakpani aduna Manipur lengakna India government recommendation thabiduna Maitaibu Scheduled Tribe list chalhalnaba hotnabiu haina makha takhi Tha ama chupa chathagadaba puya mai thakiba thodok nising khongchit kamari leinana Kakching Paji lekai da leiba Birmangol pukham bamna iba khuzai roki khuzai mingthonba Manipuri poster sareng aba ngasi Kangla Utra mamang Kangla Pasagi Saigonda hone matungina phongkhre Manipuri community da puya khudul tambiramba matam amagi maichau aibasingi mafamda aikat laikat tamduna hodokkiba Bifam adugi makha chatharakpa oina Kakchingda leiba angansing Eco Park Open Air Library da puya mai thabada yumpham oiba mahiroising oiba sareng pathokpagi thoram amasu pangthokhi athoi ehen tanaba aduda Padmaratna English School gi Pukhrambam Vikas amadi Martin Grammar School gi Pukhrambam Vikiraj na punna ahanba Catholic School gi Yengkhom Zaina anisuwa amadi Martin Grammar School gi Laisram Linthoina ahumsuwa takhi Mahiroi singbu mahi takpi tambiba khaktanatana masamau fana thamnana bagi pandamda Imphal East ki luang sangbam Jinggo lekai da leiba Divine Educational Institute Higher Secondary School da CMO Imphal East ka kusam naraga school asina sinduna school asigi mahiroi singgidamak free medical camp ama pangthokre
थोरम असिगा मरी लेना स्कूल असिगी फाउंडर मेंबर ओइरिबा लोइतोंगबम सिटलजित ना हाई स्कूल असिगी महिरोइसिंगदा साइकोलॉजिकली अमदी मेंटली नुंगाइतबगी ममी उबा फंगबा अमदी महिरोइसिंगदा लाइरिक ताकपीबा मतमदा नुंगाइतबा फाउबदगी फ्री मेडिकल कैंप असि पांगथोकपनी हेल्थ इज वेल्थ थाइबा वखलोना महिरोइसिंगबु मसामो फना लेननबा अमदी सराउंडिंग नत्रगा इमुंग मनुंगी अनाबा यारोक्लबसु मतम साना लायंग हौदुना हक्सांग फना लेहननबा होटनबनी कैंप असिगे मनुंगदा अंगांग सिंगदा लैरिबा मखल खुदिंगमक्की अनाबा अमदी नुंगाइतबा खुदिंगमक डॉक्टर गा तानदुना यंगहौगनी ममा मपासिंगना मसासिंगबु डॉक्टर दा पुबदा खुदोंग सादबा यारोक्पदा मतेंग पांगबा ओइना खुदोंग साननबा अमदी थाजनबा CMO इम्फाल ईस्ट की डॉक्टर अनि नर्स अनि अमदी लैब टेक्नीशियन मरीना सरुक यादुना ब्लड टेस्ट फाउबा तौकी हरी गेटिंग ऑफ तौजबने अरुगा एनीथिंग में जो नुंगाइतबा खतबा लेरगा जो मसागी अंगांग सिगी के हतर एनीथिंग के न तौदा डॉक्टर कंसल्ट होइना तौदी यादबनिना डॉक्टर की इन्फॉर्मेशन की मतुनिना हेल्थ साइट की वेना मोइना तौगदी केना जो खुदोंग जाबा मोइदा कंजबी मतुनिना तौजब लब्दम असिग सकनायरबा थिएटर पर्सनालिटी पद्मश्री नबा वारेपना मसागी अनाबा अमन मरम ओइरगा मनुंग मतम सादन लेखिदबा दा नुंगाइतबा फोंगदोकपा अमदी इमुंग मनुंगी अवाबदा सरुक याबगी मिफम अमा ngasi खुराई कोंगपाल सजोर लेकाय लेबा खांगजेंग रिपरेटरी थिएटर की ऑफिस ता पांगथोखरे पांगथोखिबा थोरम असिगा मरी लेनना खांगजेंग रिपरेटरी थिएटर की डायरेक्टर मोइरांगथेम प्रशांतना फोंगदोखिबदा लमदम असिगी थिएटर चौखटनबा होटनबदा पद्मश्री नबा वारेपना लौरंबा थोदांग सिंह सिंथाबगी लोइबनाइरोय थिएटर पर्सनालिटी असिना लेखिदबा असि लमदम असिगी थिएटर दा अचौबा अहोबा अमा लेहौरगनी महाकी तुंग इंदुना थिएटर की लमदा खोंदारिबा आर्टिस्ट मयांगी अमदी इमुंग मनुंगी अवाबदा सरुक याबगा लोइनना लेखिद्रबगी थवाइना इंगना सिकना मपुगी लेकोलदा तिल्लुनबगी दमक मिनिट अनि तुमिना लेपटुना इकाई खुमनबा उठी सत्नगदबा रूल्स अमदी रेगुलेशन सिंग सेमदोक्तुना मणिपुर यूनिवर्सिटी की डिपार्टमेंट ऑफ टीचर एजुकेशन की ओजा कया हापननबा होटनरी हाइना फेसोक की एजुकेशन एंड लाइब्रेरी सेक्रेटरी एंड रिकेश मंगांग फोंदोखरे ngasi kawa नावरेम लेकाई द लैबा फेडरल स्टूडेंट्स ऑर्गेनाइजेशन कंगलेपा फेसोक ऑफिस द पांगथोकपा पामिसिंग उनबदा महाकना हाई हौकी सही लिसिंगनी कुनिथोय जून की तांग कुनिथोय द लैंगाकना डिपार्टमेंट असिगी तोंगान तोंगानबा ओजा कया लौननबगी एडवर्टाइजमेंट थोकी अदुबु वाटलिबा ओजासिंग असि लौननबा क्राइटेरिया असि यूनिवर्सिटी ग्रांट्स कमीशन UGC रेगुलेशन 2018 लेना मतौ करमना UGC रेगुलेशन 2010 अमदी नेशनल काउंसिल फॉर टीचर एजुकेशन NCTE 2017 के एमएन तौदुना रेगुलेशन ओइबनो UGC की 2018 रेगुलेशन लाइरकपदगी ngasi fawwa university asina lawba thabak khudingmak regulation asigi matung ina lawduna lakli adubu handakki ahongba asina thabak lawbada lawtuna duna aronba thabak sing chathabagi chingnaba leire haina mahakna makha taki mahakna hai oja sing asi lawbada thamliba reservation roster policy asi leibak biam mamangda mayak chengna thambiu hojik leiriba reservation policy asina apamba kharabu खननबगी दमक सेमलकपनी हाइबदा हाइमब थोक्लोय नंदम असigi अमत ngairba सेंट्रल यूनिवर्सिटी असigi थबक लौबदा करप्शन अमदी नेपोटिज्म की ममी तारकप असि लाइबक थीबनी मसी लेंगाक अमदी मरी लेनबा डिपार्टमेंट ना अथुबदा सेमदोकपियु करिगुंबा सेमदोकपिद्रबदी मियामगा लोइनना अकनब खोंजंग संचिलगनी अमदी मदुदा तोलकपा अफफटगी दायित्व यूनिवर्सिटी असिना पुगदबनी हाइना महाकना फोंदोखि कुमलबा नियम लाना मणिपुर यूनिवर्सिटी ना ओजा लौननबगी दमकता चथररिबा थबक थोरम सिंग असि एखोइना चुमथोंनबगी दमकता ngasi-ngasimak फेसोकना यूनिवर्सिटी ग्रांट्स कमीशन अमदी नेशनल काउंसिल फॉर टीचर्स एजुकेशन NCTE दा वाकलगनी अमदी चथररिबा नियम अरानबा थबक थोरम सिंग असि मतुंगदा अमुहन तौबिगनो मखाताना अदुमक नियम लाना मणिपुर यूनिवर्सिटी ना ओजा लौननबगी थबक थोरम सिंग असि चथबिरक तारगदी मसिदा थोलक अफफता पुमनमक मणिपुर यूनिवर्सिटी ना पुगदबनी अमदी हेंजना मसिगी मतंगदगी थोलक अफफता पुमनमक अमदी अहेनबा खोंजंग कया फेसोकना चंगजलक्तुना थोलक थबक थोरम कया अमदी मसिदा पुमनमकी दायित्व मणिपुर यूनिवर्सिटी ना पुबिगदबनी लौबिगदबनी हाइना अकनबा सेक्शन वा फेसोकी माइकेदगी थमजरे
ꯊꯥꯁꯤꯒꯤ ꯀꯨꯟꯇꯔꯨꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯊꯧꯔꯝꯒꯤ ꯃꯥꯡꯑꯣꯏꯅꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯅꯕ ꯄꯨꯂꯤꯁꯀꯤ ꯁꯦꯛꯁꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯝꯐꯥꯜ ꯃꯌꯣꯜꯒꯤ ꯃꯐꯝꯁꯤꯡꯗ ꯏꯝꯐꯥꯜ ꯋꯦꯁ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:10 ꯄꯨꯡ 9 ꯐꯥꯎꯕ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯁꯌꯥꯡ ꯂꯩꯔꯛ ꯇꯦꯔꯥ ꯁꯥꯄꯝ ꯂꯩꯔꯛ amadi lukram lerki akoi basingda laiba yumthong sangduna ti humbagi thabak sathaki maduda punna bailout da laiba mi manga yauna mi oi chamuk humdra verification sathaki nakal amarom dana ngase pung nipan ga minit kundagi nipa ga minit yankai fawbo waheng lekai parking samu makhong masjid road amadi uripok sakri kom gi mafam singda khudaki oiba combing and search operation CASO sathaki ba CASO aduda hai mafam singda lairamba myo sing amamamta oina saktak sing yengki puna myo chamaga marifudra manga verification chathabada myo tarani thoi saktak se yawam dabadagi makha taba verification gi dabak city police ki ta sidakre hari satliba thasigi tangkun kunithoi January da akhil bharatiya vidyarthi parishad ABVP manipur gi Nipalak Suba State Conference Palace Compound Laiba City Convention Center Imphal da pangthok lagani haina ABVP Manipur gi State Secretary R.K. Rabichandra nangasi wangkhai kaithel asang bida laiba ABVP gi office da pangthok pa permission unabada pongdokre mangna hairiba conference asi National Integration Bharatpur Shakti laiba papangal kanba laibak ama oinanaba hotnabada Satra Singhi Thaudang Khangnanabagi Pandamda Pangthokadabani Conference asida Manipur gi togan ba district singdagi punna delegate chamungamuk na saruk yabaga loinana landam asige piktak pasaktam uba phanglagani masi nationalistic idea da yumpham oiba nahasinggi youth festival amani Conference asida laibaki oiba hiram kayagi matangda mahi masinggi maramda amadi samaj asida hujik oiba phiyomgi matangda tongan ba hiram kayada khananainagani masina nahasing amadi samajbu anauba lambida purakba ngamgani thajai haina mahakna makhataki Conference asida chatliba chahi lising ani kulumdoi kunmari gi thogai pugadaba state president amadi state secretary gi election tawduna lauthokani amadi anauba office bearers executive members su khangani Conference asigi nini chanba numit January kumathoi da cultural rally amasu satkani amasung open conference amasu pangthokani haina mahana phongdoki ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯂꯤꯇꯤꯛ ꯑꯥꯏꯗꯤꯌꯥꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜ ꯑꯃꯅꯤ ꯀꯣꯟꯐꯔꯦꯟꯁ ꯑꯁꯤꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯍꯤꯔꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯃꯍꯩ ꯃꯁꯤꯡꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯁꯃꯥꯖ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯖꯒꯅꯤ ꯍꯥꯏꯔꯤꯕ ꯈꯟꯅ ꯅꯩꯅꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯁꯃꯥꯖ ꯑꯁꯤꯗ ꯑꯅꯧꯕ ꯂꯝꯕꯤ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯊꯝꯖꯩ Council of Higher Secondary Education Manipur Kosemna Lauduna Pangthokadoriba Sahi Asi Class 12 ki Higher Secondary Examination 2023 amadi Class 12 ki examination gi program list ngasi thokre Kosem ki Controller of Examination A Sur Kumar ngasi tholakhiba examination gi routine asida tongan ba science arts amadi commerce stream ahumaki class 12 examination asi sai asi February kulumdoi dagi April ama faw pangthokani amadi class 11 gi examination gina February kunmari dagi April manga faw pangthokani haina palli loinana examination gi matam asi class 12 kina ayuki pung 10 dagi nungthil pung ama faw amadi class 11 gi na nungthil pung ama dagi mari faw sathagani hairi Writers Forum Imphal na sinduna taruk suba khundongba Brojendro Ningsing Mana 2023 saknarba aiba Moirangthem Inau da langthokre Jawaharlal Nehru Manipur Dance Academy da pangthokpa mana langthokpi thoram ado da IS Kangjam amadi Kaisham Priyo Kumar President Writers Forum Imphal na athoiba mitunglen amadi thoram mapu oina saruk yaki nasigi thoram ado da laikhidraba khundongbam Brojendro gi photo da hailai katuna ikai khumnaba khibaga loinana symposium amasu pangthoki North Delhi gi Wazirabad flyover da laiba ICI ATM dagi mamangda khamduna laiba van amadagi max uppa nupa amana nongmai chindon da lupa lakh tara lut tawduna pukre nupa aduna ATM adugi chahi yangkai manga suraba security guard chu nongmaina kaptuna hatlamle video da utpada machine da hapchinanaba nupa aniga
selgi khau ama puraki numidang waram pung mariga minute nipu mari rom tabada marks upa nupa aduna tapna bentam na changchilaki nupa aduna security guard adu numaina kap kibda driver adu ipa pakhatna bhandagi chongtholaki hairi sel purakiba nupa ani adusu kibadagi chenanaba honaki adabu numai paiduna khamlaga kiosk tagi sel lokthok hanki numai paiba nupa aduna selgi khau adu purga senki police na hai kibda senpham adu lupa lak taraga dasmik teret ipani nupa adu fana na bakanna thiba honari haiki Indian American Democrat Party politician Usha Reddy bu Kansas ki district kunithoi gi state senator oina wasak lokre Usha Reddy asi community leader ama oina khangnei mahakna hoki bathada legislature dagi pothakraba matam koina Manhattan senator oiramlaba Tom Hockey mahut chenbani Reddy na phungdok ki bada district kunithoi gi senator oina represent tawada harau nungai ba fawi mahakna haiki bada Tom Hock asi masak nair balu chingba amani mangondagi mahakna parakya tamjaki Usha Reddy psychology and elementary education da bachelor's degree paire Kansas State University dagina educational leadership da master's degree phanglabini mahaki term lisingani kunmanga da loigani Usha Reddy gi family adu lising sapon humra humdoi da United States da leirakibani matam adu da mahaki chahi nipan khakta suri hari sanabagi pau All Irengbal Football Association IFA na sinduna Irengban High School ground da chathariba 6 IFA trophy ngasi sanakiba match anigi ahanba ground da DMFC Morena YOC Tethaba Panjal ani soino da thoikre DMFC ki Panjal ani du jersey number 6 Maroon na match ki mapan amadi jersey number 17 Ajaina minute kutrani pansat percent ki bani tournament asigi ngasi ga ani suba ground gi match tana Irengban FC amadi Maida ani Panjal ani chanadna draw oikre Irengban FC ki Panjal ani adu jersey number 21 Johnson na match ki minute taruk amadi kuntrani panda chankhibani Maida ki Panjal ani aduna jersey number 8 Henry na minute kuntra amadi jersey number 11 Thangzana minute nifumari da chankhibani Jiribam High Secondary School gi sanabungda All Jiribam Sports Association AJSA na sinduna thasing mapaldagi sanaba hokiba thoksom Radhamani First Division Football League Tournament 2023 gi ngasi sanakiba match ta JYC na Kagalung FC bu goal ama soino da maithiba pikre hayangi match ta Isel Club amadi Kuki FC team ani na sanagani aroibada moropa amohanna Manipur Olympian Park Chief Minister Ed Biren na miyam da kusinakre Maitai bu scheduled tribe list chalhalu haibagi demand ngasisu sangsinkre anirak suba CWAF festival ngasi udokre loinana 6 IFA trophy gi ngasi sanakiba matchingda DMFC maipakre aduga Irengban FC amasung MYDA na draw chatkre ngasigidamakta di paudam pijawang matang solution jari yang tabir bukai punapu amuka hendak from jari